की तसिंग ममालंग बना लिरी लिरी सित्तुना माइकई सिनब थुंगना मागी साहुंबु येली करोमा सुममित पांगलकले तपना करोमा न मिकअप थोक्ट्रिंगे मागी मंगाल उट्रिंगे यहोंगन बकयादी इमुंगी सिंथा लोइख्रे सनाहन बिंगन ताहगोतुना युमजाउदु सितनाना वाइरम तैथोक्लबतुंग इरुमाइ थजथोई साक ngन थोंगलगा मिगी लो कुमलो दौरिबनी खुंगंगददी लो सेमनब मतमनी नुंसा याकना साख्रब मतमदुदा कोकता कोयेत येलगा लेखों मरकता कुमलगा मथौ पांगलुगा दौरिबनी नोंमगी मथौ सत्रिंगे मसागी सानब चाक थोंगलमदब यारोय अरेब सेंग खरतुना थोंगलगा नोंमदुगी अयुकी ममामचा चामिन्नगा दौरिबनी सिंगदवाना थोंगब चाकनी मैखुं मरकता रिक्शनदी अंगांगनी इमुंगी अवाब खंगद्रिबनी इपंग पंगना मागी थोकपा पंगलेदा लैबनी तुमली हौजिक फाव ममाना चाक लोइरकलदु फावबा हौदोक्ट्रि फावबा तुमगदौरिबनी चाक लोइसिलकपदा चाकुमदगी ममाना कौरई ननाव ननाव हगोलोने नंगबो नुमितसे थेंगलबनी रिक्शन तारसु तासनदे होइमाइ हैरकते अयुक nganta हगोलगा लाइरिक लाइसु पागिदि लेते हौदोक्ट्रि फावबा हगोतेने मसे nga फारुसे हाइरदिने नंग नथुन थांगलगा चेनगिनिने नंग हंदक्ति रिक्शन सुखुमई उइरुम उइरुम इमा nga फानि हाइरो कनागी लबुक्तनो सनाहनबी चाखुमदै चाक थोंबगी सिंगदो अमा पाइरगा फमुंग लेरिबा दोमना लाई कांखलदो हाइदोक्लगा रिक्शनदा सेटलाउन हेक्ता कंथै अयो इमा ngसाइदगी ngangliba mayamsidi tadene nang nga hairadi nanado singbraba nang hagolo स्कूल चलोइदब्रा नंग रिक्शन हकम वावा चनके हगोलई स्कूल चलग चै चाबदुबु nga फारा पैसा फंगबने हेना कानै सैदो सानिंद्रबदि लाइक तो पाव ओजाना हाइबे इंदबा सात्रदि चै याम सागनी नमाना बसिंग होटनरिबा दुमाइनने होटनो नयाम्बा लैत्रबनिना नंग कीद्रेबा नंग मीना तातोनगी मनाक्ता लैगिदि याब्रो सनाहनबी सौनिंगलुरा माले चैरई मचाबु पैसा यावतना मीगी युमदुदा लैबा याब्रो था खुदिंगी पैसा थीरिबने आदा लैरिबदो नंग लेरगा अमुक हेना वानब्रो युमसिदा फावबा ngangnaba ngamdringisida ममागी हंतकी वाहैदा रिक्शन ममादा किरु यंगजरई अंगांग ओइबगा मपुकनि नुंसिरई खंगौदना वा अमत्ता हाइरमदा फमुंगदै कुमथाख्रगा मपानदा चेंथोख्रे सनाहनबी मचाबु चेरुरिबदो करिनु हाइना मथंदा खंजिलुबदा नुंगाइजत्रे अमुकसो हाइमा ननाव कदाइदनो नंगबो रिक्शन मयुमदै कन्ना चेंथोरई ममाना तानादुना कौरिदो तारसु खुमदे युमदुगी अवांग थंगबलोमदा लैबा लबुकलोमदा कन्ना चेनग्रे सनाहनबी मांगोलदारीदा गित फमथै खंगौदा मपीसु तारई इमाने इचाबु पुकनि नुंसिहनग्रे इमा लाले इमाने इचाबु मिराइबा नत्ते इचासु तमहनगनी हे इचाना तमनिंगलिबे स्कूलदुदा सोइदना तमहनगनी हे रिक्शन लबुक मयाइदा लैबा लैबुंग अमत लैरिबदो अदु ताना चेलकपनी हौरिबु उ मखोंदुदा चंगसिलगा फमलगा लै मकुट खुनमदुना मपीसु दैथोकली लबुकता थबक सुरंबा लैकागी हल नुपा अमना रिक्शनबु कौरई है तोंबा कैदौरे नंगदे रिक्शन तपना खुमई कैसु तौदे अहल नुपादु थबक सुरंबा लेपलगा रिक्शनगी नांगता लाक्तुना मासु ngahak पथाबो ओइना फमलई कैगी कपिनो नंगबो अदो कन्ना चेलईदुना कनाना तानरक्लिबा खुमदे रिक्शनदो हैमा बाजौना हंगिसे खुमुने नंगबो नमाना फुरकप्रो फुरकते इमाना चे नंगना कैदौरुबगी चैरिबा नमाना हाइबा खरे इल्लुने नंगबो लम हेनगनो आई लमसु हेनदा नोइना लम हेट हेले हाइसे कैगिनो अहलदु नोगलेई अदुगा रिक्शनगी लेंगजुमदा पॉप थारंगा हाइरई इमाना चैबगी बु कपकद्रो इमाना फहनिंगबगिनिने नमासे याम वारबनी नंग बाबानसु वहनबा याबा वहनलमले नंग बाबादो बाचौगे याम लुना तिनबनी रिक्शन मपांगी वा हैरकपदा नुपादुदा ओनसिलई बाबा लैरमदी ऐ लाइरिक मैम हैनी इमादे ऐ स्कूल अफबदा तमगेसु यादे तातोनी इम्फालसु तमी लाइरिकसु मैम तमहली फिरोनसु फजबा सेलली मादी याम नुंगाइना लै आदा ऐदी इमाना नुंसिदबा माले नुंतिगी चै
ꯁꯥꯇ꯭ꯔꯁꯨ ꯌꯥꯝꯅ ꯇꯝꯗꯕ ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯨ ꯂꯥꯛꯇꯕꯗ ꯃꯔꯛꯇ ꯂꯥꯛꯄ ꯁ꯭ꯀꯨꯜꯗ ꯇꯝꯍꯜꯂꯒ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯩ ꯁ꯭ꯀꯨꯜꯗꯁꯨ ꯑꯣꯖꯥꯅ ꯑꯗꯨꯝ ꯐꯨꯏ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯗꯕꯒꯤꯗꯤ ꯆꯩꯅ ꯍꯦꯛꯇ ꯀꯜꯂꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯄꯤꯛꯄꯗ ꯑꯍꯜꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯏ ꯇꯣꯝꯕ ꯕꯥꯆꯧ ꯋꯥ ꯍꯥꯏꯒꯦ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯍꯧꯅꯗꯦꯀꯣ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤꯅꯦ ꯆꯩꯕꯅꯤ ꯏꯃꯥꯅ ꯅꯪꯒꯤ ꯇꯥꯇꯣꯟꯒ ꯅꯪꯒ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗꯅꯦ ꯋꯥꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯗꯤ ꯑꯉꯥꯡꯅꯤꯅ ꯈꯪꯗꯕꯅꯤ ꯏꯝꯐꯥꯜꯗ ꯅꯅꯦꯒ ꯇꯥꯇꯣꯟꯒꯅ ꯂꯩꯔꯤꯗꯣ ꯑꯗꯨꯁꯨ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯁꯦꯜ ꯄꯤꯔꯤꯕꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯏꯝꯐꯥꯜꯗꯗꯤ ꯊꯥꯒꯤ ꯚꯔꯥ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯅꯕꯅꯤ ꯅꯪꯕꯨꯁꯨ ꯀꯔꯤꯒꯤ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯍꯜꯂꯝꯃꯣꯏꯗꯣꯏꯅꯣ ꯉꯝꯗꯕꯒꯤꯅꯤꯅꯦ ꯅꯪꯒꯤ ꯕꯕꯥꯗꯣ ꯌꯨ ꯌꯥꯝ ꯊꯛꯏ ꯌꯨꯅ ꯍꯥꯠꯄꯅꯤ ꯅꯃꯥꯅ ꯌꯨ ꯊꯛꯅꯕ ꯁꯦꯜ ꯐꯥꯎꯕ ꯍꯨꯟꯕꯅꯤ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯇꯥꯇꯣꯟꯁꯦ ꯄꯨꯡꯀꯛ ꯆꯥꯎꯔꯦ ꯅꯪꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤ ꯅꯄꯥꯅ ꯌꯨ ꯉꯥꯎꯔꯒ ꯅꯃꯥꯗ ꯊꯤꯅ ꯐꯨꯕ ꯆꯩꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯁꯥꯎꯗꯨꯅꯅꯦ ꯅꯌꯥꯝꯕꯅ ꯅꯄꯥꯕꯨ ꯐꯨꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯄꯥ ꯌꯨ ꯊꯛꯈꯤꯗ꯭ꯔꯦ ꯌꯨ ꯊꯛꯇ꯭ꯔꯦ ꯏꯃꯨꯡ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯅꯅꯦ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠ ꯀꯟꯅ ꯅꯥꯁꯤꯜꯂꯛꯈꯤꯕꯅꯤ ꯅꯄꯥ ꯅꯥꯕꯗ ꯂꯧꯁꯨ ꯌꯣꯟꯈ꯭ꯔꯦ ꯅꯌꯥꯝꯕꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯎꯔꯕꯅꯤ ꯈꯔ ꯂꯩꯔꯒ ꯏꯝꯐꯥꯜꯗ ꯅꯪꯒꯤ ꯅꯅꯦꯒ ꯃꯥꯃꯒꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒꯅꯦ ꯑꯃꯨꯛ ꯇꯝꯕꯅꯤ ꯃꯈꯣꯏꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯃꯥꯒꯤ ꯑꯋꯥꯕ ꯄꯨꯔꯤꯕꯅꯤ ꯅꯃꯥꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤꯅꯦ ꯅꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤ ꯅꯃꯥꯅ ꯆꯩꯕꯗ ꯁꯥꯎꯒꯅꯨꯅꯦ ꯇꯣꯝꯕ ꯔꯤꯛꯁꯟ ꯋꯥꯔꯤꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯤꯀꯨꯞꯇ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯃꯥꯅ ꯇꯣꯏꯅ ꯃꯃꯥꯗ ꯏꯝꯐꯥꯜꯗ ꯂꯩꯒꯦ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯁ꯭ꯀꯨꯜ ꯑꯐꯕꯗ ꯇꯝꯍꯜꯂꯨ ꯍꯥꯏꯅ ꯃꯔꯩ ꯇꯧꯕꯗꯣ ꯃꯃꯥꯅ ꯉꯝꯗꯕꯅꯤ ꯍꯥꯏꯕ ꯈꯪꯖꯔꯛꯏ ꯃꯌꯥꯝꯕꯅ ꯇꯝꯍꯜꯂꯒ ꯃꯥꯅ ꯇꯝꯍꯟꯗꯦ ꯍꯥꯏꯕ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯖꯤꯛꯇꯤ ꯁꯦꯡꯗꯣꯛꯄꯒꯨꯝ ꯇꯧꯔꯤ ꯃꯆꯧ ꯏꯝꯐꯥꯜꯒꯤ ꯁ꯭ꯀꯨꯜꯁꯦ ꯄꯩꯁꯥ ꯌꯥꯝ ꯂꯧꯏ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯂꯧꯏ ꯃꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯁꯨ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯄꯩꯁꯥ ꯄꯥꯏꯖꯕ ꯃꯆꯥ ꯃꯁꯨꯅ ꯑꯌꯥꯝꯕ ꯇꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯁ꯭ꯀꯨꯜꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯃꯠꯇ ꯄꯤꯗꯕꯒꯤꯔꯣ ꯑꯣꯖꯥ ꯇꯣꯏꯅ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯍꯜꯗꯨ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ ꯉꯥꯏꯍꯥꯛꯇꯤ ꯔꯤꯛꯁꯟ ꯑꯍꯜꯗꯨꯅ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯏ ꯃꯆꯧ ꯑꯩ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯅꯤꯡꯉꯦ ꯑꯍꯜꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ ꯔꯤꯛꯁꯟꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯁꯨ ꯆꯪꯁꯤꯜꯂꯒ ꯃꯇꯦꯡ ꯇꯧꯔꯨꯕꯁꯨ ꯉꯝꯗꯦ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯁꯦꯝꯂꯤ ꯔꯤꯛꯁꯟ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯩ ꯇꯨꯁꯤꯟꯅꯤꯅꯦ ꯅꯪꯕꯣ ꯇꯞꯅ ꯆꯠꯂꯨꯅꯦ ꯍꯩ ꯃꯌꯨꯝ ꯇꯝꯅ ꯂꯦꯞꯇꯅ ꯆꯦꯜꯂꯛꯏ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯕꯨ ꯊꯤꯔꯛꯏ ꯆꯥꯛꯈꯨꯝꯗ ꯇꯨꯃꯤꯟ ꯎꯪꯂꯒ ꯐꯝꯂꯝꯃꯤ ꯔꯤꯛꯁꯟ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯀꯧꯔꯛꯏ ꯏꯃꯥ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤ ꯊꯣꯡꯖꯤꯜꯗ ꯌꯦꯡꯉꯤ ꯔꯤꯛꯁꯟ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯂꯒ ꯐꯝꯊꯩ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯏꯃꯥꯅ ꯋꯥꯒꯗꯕ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ ꯑꯩ ꯁ꯭ꯀꯨꯜ ꯐꯖꯅ ꯀꯥꯔꯒꯦ ꯂꯥꯏꯔꯤꯛꯁꯨ ꯄꯥꯔꯒꯦ ꯑꯩ ꯁꯥꯟꯅꯕꯁꯨ ꯆꯠꯂꯔꯣꯏꯒꯦꯕ ꯑꯩ ꯂꯥꯜꯂꯦꯕ ꯏꯃꯥ ꯁꯅꯥꯍꯟꯕꯤ ꯃꯄꯤ ꯇꯥꯔꯛꯏ ꯀꯩꯒꯤ ꯏꯆꯥꯅ ꯁꯥꯟꯅꯕ ꯆꯠꯂꯣꯏꯗꯣꯏꯕ ꯏꯃꯥꯅ ꯆꯩꯕꯒꯤ ꯏꯁꯥꯕꯨ ꯏꯃꯥꯗ ꯁꯥꯎꯔꯤꯕ꯭ꯔꯣ ꯏꯃꯥꯅ ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯇꯥꯇꯣꯟꯒꯨꯝꯅ ꯏꯝꯐꯥꯜꯒꯤ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯁꯣꯏꯗꯅ ꯇꯝꯍꯟꯒꯅꯤꯌꯦ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤꯅꯦ ꯅꯪ ꯇꯥꯇꯣꯟꯁꯨ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯅꯤ ꯑꯗꯨꯗꯒꯤꯗꯤ ꯁꯦꯜ ꯀꯣꯝꯂꯅꯤ ꯃꯊꯪ ꯆꯍꯤꯗ ꯁꯣꯏꯗꯅ ꯃꯤꯡ ꯆꯟꯒꯤ ꯏꯆꯥꯒꯤꯁꯨ ꯏꯃꯥ ꯑꯩ ꯃꯔꯩ ꯇꯧꯔꯔꯣꯏꯌꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯁꯥꯟꯅꯕ ꯆꯠꯄꯒꯤ ꯃꯍꯨꯠ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯉꯥ ꯐꯥꯕ ꯑꯣꯏꯅ ꯆꯠꯀꯦꯕ ꯑꯗꯨꯒ ꯉꯥꯗꯨ ꯌꯣꯜꯂꯒ ꯑꯆꯥꯄꯣꯠꯁꯨ ꯆꯥꯔꯔꯣꯏ ꯏꯃꯥꯗ ꯄꯤꯔꯛꯀꯦ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯃꯥꯗꯣ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯊꯃꯣꯏ ꯌꯣꯟꯖꯔꯤ ꯂꯩꯕꯤꯅꯤꯡꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯁ꯭ꯋꯥꯏꯁꯦ ꯐ꯭ꯔꯤꯗ ꯄꯤꯖꯒꯅꯤ ꯍꯥꯠ ꯌꯣꯟꯖꯔꯤꯌꯦ ꯑꯜꯕꯤꯅꯥꯒ ꯂꯩꯅꯥꯒ ꯃꯈꯣꯏꯒꯤ ꯕꯦꯟ ꯂꯥꯛꯇꯕꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤꯉꯩꯗ ꯍꯔꯤꯁꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯜꯕꯤꯅꯥ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯦꯕ ꯃꯁꯤꯒꯤ ꯃꯍꯥꯗꯦꯕ ꯃꯥꯟꯕꯁꯦ ꯍꯔꯤꯁ ꯑꯜꯕꯤꯅꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯒ ꯍꯥꯔꯠꯁꯦ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯂꯩꯕꯤꯒꯦꯔꯣ ꯁꯣꯝ ꯀꯥꯔꯟ ꯇꯥꯔꯛꯀꯅꯨꯀꯣ ꯈꯩꯗꯣꯛ ꯁꯥꯎꯒꯠꯂꯛꯀꯅꯤ ꯍꯔꯤꯁ ꯋꯥꯊꯤ ꯇꯣꯛꯈ꯭ꯔꯦ ꯕꯦꯕꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯁꯧ ꯂꯥꯡꯉꯛꯀꯅꯨ ꯀꯩꯅꯣꯕ ꯍꯥꯏꯗꯣꯏꯕꯣ ꯁꯠ ꯍꯥꯏꯌꯣ ꯈꯤꯇꯪ ꯊꯣꯛꯂꯣ ꯅꯃꯥꯟꯅꯕꯤꯁꯨ ꯆꯥꯟꯁ ꯄꯤꯒꯦꯕ ꯂꯩꯅꯥ ꯍꯔꯤꯁꯇ ꯐꯠ ꯌꯦꯡꯉꯛꯏ ꯑꯜꯕꯤꯅꯥꯁꯨ ꯍꯔꯤꯁꯇ ꯄꯩꯅ ꯌꯦꯡꯉꯤ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯍꯦ ꯑꯜꯕꯤꯅꯥ ꯈꯔ ꯆꯠꯊꯣꯛꯂꯛꯂꯤ ꯍꯔꯤꯁ ꯇꯞꯅ
ngasi Monday-nidana mathang Sunday-do unasyamta nungtigi school-da unarise pendrabo nayumda pugi pusalo yam pendragana ai asengwero nasana yarabo adu werdi let's go nana ton chawo mana da mampalida akhoi tamana kinna thinbiraknaba pusinbiro aibo nasakto nga kawta akopa mangena hori fagi na timi school da unabaga mana deba asapo pijadoini nangna hop chaba itawbido magi juice bar chatlaga nang juice pithakpige tawni da ice cream su pijani ma ba ice cream yonbra loire school an kra kanglagi footpath da mana nukti nei ri nang khangro nangga chatrasu yaina adudi leina ga chatke wai ngaw su chumda masak phajabagi ngaw ko manglan ga di sagalon hoi khupak chani nang sagaloi da aigi si hero nap lawbam nei sibo haris mami law thoga aya huziki to kai ba sono chura kanu haiba nungsi ge tawni nangge dumai na mimang tumang khang da gai law khong ba taw budo adumai ngang budo aduna ne ba aina ne khanglong hekta nungsirak taba ani dugi matawda nokle leina di somda harisna ado yes natro Sunday do yes hairegi sungamde leina gala oba leina se Mr. Popular na like khra tawbuni ko khangzabada lumbaga laktai achang mami gi wari sanaba yade haiduni rishi haris ki bag tu thoraga lai ani dugi manak ta khamlare adoga mathanda liblibi leina de yingla hairi noini na romance tawra leiraga amasina drama yingbadong yinglaga leirene matausi yingba nungai te dai de leina rishi gi wadu da paithokre library de cup ki banumi today ngasi phawba rishi da kaudri nimidang wairam ice cream chaba sula kidre tuition ni nungti lai rishi gi manak changlak tabani harisna ice cream chaba la ona invite pirambani lana khanbiranu rishina aigi nak to dila kanu selmangni alvina na as likmalle he likche khoidi rishi wari na ani duga sanarasu mamitti leina da yingli nokmi su tawri leina su amuk mo rishi da yingli poni leina na amuk mo yinglak pada rishi michi phat khatsilli lakna banungai bam yawrabani nupi duna sawbatuda hina nungai sabagi lakna ningbasu heli rishi leina da yinglaga ice cream chawa laktre gino chaningre pele lok thunge ice cream charaga happy den superior roi hoi atoba pina ba mi lei khrazalo nang dong na pi myam loinaram dong man bro iso adudi nang na haisidi ai khaktani ne nang ngau jaise albina na kaino ne bani na hana khangna bro dari se namana visina engon ngau jari sidi nang de hana khangdro ngau be hen mandana lambi da ko chat khibra su khangdri namana vise wadu haraga rishi leina da noksili leina fet haidokre idiot rishi prapap changsilaga leina da makhwang haipet konthaduna munna yingli mamai maya naksina kariwa idiot haiba aise hoi aseng mangak ta hairugi aise pangmung ta hale wadu haina leina do sumyingsili leina rishi bu phana nushirasu phana ngaujarasu michana ne yengsinbadi ngamdabani lona yengbada thongna phabi oirabasu phongna mamangda leiraga yenglubadi ngamsadi adubu rishina adumna hek tawrakpada magi hen mimangda nakna leiriba rishigi mit anida masu mit yeng thamlure thawraba rishigi mittuna aduk munna yenglambada kizaba phawi kuidi mamai fat leithokre haris rishigi nakta chansilaklaga chingi karino he school ne se chalorusila zazat yam tawe nang bike siga swaida kuina lebiari chalorusila omi mi yengarak ladi farak tani ba sono churokano nang rishina angry bird bye makut thangalaga sign tawrami chatle haina bike tu ka khalaga start howi haris sufar tongkhatkre rishi nokmi leina da michi amukso khalammi ani du chatkibaga albina leina gi nakta prob changsilaga kaino noi bani gi se ai chingna ba kuirabani film dawna ga tawraktana as kaino albina nata yam lotning bra bana belai tu lao phatta bi haisini pi unang suwang hek ne wang da boy unang wa loi pam hai akhoi da haris cha loi hangni nang haidrasu fe lai thoklaga mana mang tha duna gam satkre bel lakpada ubadagi rishiga haris kadi somda ibohalgi manakta lakli
ꯂꯩꯔꯛ ꯃꯅꯨꯡꯗ ꯁꯨꯝ ꯊꯧꯖꯤꯜꯂꯛꯏ ꯍꯔꯤꯁꯅ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯨꯝ ꯑꯋꯥꯡꯕ ꯉꯥꯛꯇ ꯂꯩꯔꯛ ꯃꯆꯥꯁꯤꯗ ꯀꯤꯖꯔꯦꯗ ꯆꯠꯄ ꯅꯤꯡꯈꯥꯏꯔꯛꯇꯅ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯒ ꯌꯨꯝ ꯑꯋꯥꯡꯕ ꯑꯍꯟꯕ ꯎꯕ ꯃꯤꯒ ꯃꯥꯜꯂꯤ ꯗꯥꯏꯂꯣꯛꯇꯣ ꯅꯌꯨꯝꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯨꯝꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯣꯞꯄꯗꯧꯅ ꯀꯨꯡꯅ ꯇꯥꯗꯤ ꯇꯨꯃꯤꯟ ꯇꯣꯡꯉꯣ ꯑꯗꯨꯗꯤ ꯒꯦꯠ ꯌꯧꯔꯗꯨꯅ ꯑꯅꯤꯗꯨ ꯒꯥꯔꯤ ꯈꯥꯝꯃꯤ ꯒꯦꯠꯇꯨꯗꯤ ꯂꯣꯜꯂꯒ ꯂꯩ ꯔꯤꯁꯤꯅ ꯀꯧ ꯑꯝꯇ ꯃꯤ ꯂꯩꯕ꯭ꯔꯣ ꯍꯪꯉꯨ ꯏꯟꯁꯤꯜꯂꯣ ꯁꯨꯝ ꯀꯥꯟꯗꯅ ꯍꯔꯤꯁ ꯒꯦꯠ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯀꯧꯔꯛꯏ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥꯝ ꯍꯥꯏꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩ ꯁꯤꯕꯔꯥꯖ ꯒꯧꯇꯝꯒꯅ ꯒꯦꯠꯇꯣ ꯍꯥꯡꯂꯛꯄꯅ ꯍꯥꯜꯂꯤ ꯁꯤꯕꯔꯥꯖ ꯔꯤꯁꯤ ꯑꯣꯏꯔꯝꯕꯗ ꯉꯛꯂꯞ ꯃꯨꯟꯅ ꯌꯦꯡꯉꯤ ꯏꯕꯣꯍꯜꯁꯨ ꯒꯦꯠꯇ ꯃꯤ ꯀꯧꯔꯛꯄꯗꯣ ꯇꯥꯔꯗꯨꯅ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ ꯃꯃꯥꯡ ꯁꯪꯒꯣꯏꯔꯣꯝꯗꯒꯤ ꯁꯤꯕꯔꯥꯖ ꯑꯃꯗꯤ ꯒꯧꯇꯝꯅ ꯍꯥꯟꯅ ꯍꯥꯡꯂꯝꯂꯦ ꯒꯦꯠꯇꯨꯗꯤ ꯍꯔꯤꯁ ꯏꯕꯣꯍꯜ ꯎꯔꯗꯨꯅ ꯀꯧꯔꯛꯏ ꯃꯥꯃꯥ ꯒꯧꯇꯝ ꯔꯤꯁꯤꯗ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯌꯦꯡꯉꯤ ꯁꯤꯕꯔꯥꯖ ꯑꯗꯨ ꯃꯉꯥꯏ ꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯔꯤꯁ ꯋꯥꯈꯜꯗ ꯍꯥꯎꯇꯦꯍꯦ ꯃꯤꯠꯌꯦꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯒꯤ ꯑꯃꯨꯛ ꯆꯨꯗꯅ ꯂꯩꯔꯦꯅꯦ ꯅꯨꯄꯥꯁꯤꯗ ꯃꯨꯠꯅꯒ ꯌꯦꯡꯉꯤ ꯅꯨꯄꯥ ꯃꯣꯏꯅ ꯍꯪꯒꯣꯏꯍꯦ ꯁꯩꯇ ꯔꯤꯁꯤ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛ ꯆꯪꯈ꯭ꯔꯦ ꯒꯧꯇꯝꯒ ꯁꯤꯕꯔꯥꯖꯀꯅꯗꯤ ꯃꯁꯛ ꯈꯪꯉꯤ ꯔꯤꯁꯤꯒ ꯍꯔꯤꯁꯀꯗꯤ ꯎꯈꯤꯕꯒꯨꯝꯗꯤ ꯇꯧꯔꯒ ꯃꯨꯟꯅ ꯈꯪꯂꯝꯗꯦ ꯁ꯭ꯀꯨꯜꯗ ꯇꯣꯏꯅ ꯎꯅꯕꯁꯨ ꯅꯠꯇꯕꯅ ꯃꯨꯟꯅꯁꯨ ꯈꯪꯖꯤꯜꯂꯨꯗꯦ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯨ ꯆꯪꯈꯤꯕꯒ ꯒꯧꯇꯝꯅ ꯔꯤꯁꯤ ꯍꯥꯏꯕ꯭ꯔꯥ ꯁ꯭ꯀꯨꯜꯗ ꯍꯦꯔꯣ ꯁꯥꯕꯗꯨ ꯅꯠꯇ꯭ꯔꯣꯁꯦ ꯃꯥꯅꯦ ꯀꯩꯗꯧ ꯂꯥꯛꯏꯖꯥꯠꯅꯣ ꯁꯤꯗꯗꯤ ꯃꯥꯃ ꯏꯕꯣꯍꯜꯒ ꯈꯪꯅ ꯃꯥꯜꯂꯤ ꯅꯪ ꯍꯥꯟꯅ ꯈꯪꯗ꯭ꯔꯣ ꯈꯪꯗꯦ ꯁꯣꯝꯗ ꯏꯕꯣꯍꯜꯅ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗꯅꯦ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯃꯥꯃꯁꯦ ꯂꯧꯊꯣꯛꯈꯤꯒꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯏꯕꯣꯍꯜ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯏꯕꯣꯍꯜꯅ ꯀꯧꯁꯤꯟꯕꯗꯨ ꯇꯥꯔꯒ ꯁꯣꯝꯗ ꯒꯧꯇꯝꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯏ ꯑꯁꯤ ꯑꯍꯜꯁꯤꯒꯤ ꯃꯆꯥꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯒꯧꯇꯝ ꯀꯔꯦꯝꯅꯅ ꯅꯣꯛꯏ ꯁꯤꯕꯔꯥꯖꯁꯨ ꯍꯥꯏꯐꯦꯠ ꯃꯅꯨꯡꯂꯣꯝ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ ꯆꯠꯁꯤꯜꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯒꯧꯇꯝꯒꯤ ꯒꯥꯔꯤꯗ ꯑꯅꯤꯗꯨ ꯊꯧꯗꯣꯔꯛꯂꯦ ꯋꯥꯔꯤꯁꯨ ꯁꯥꯕ ꯂꯦꯞꯇꯦ ꯍꯦꯔꯣ ꯁꯥꯖꯔꯤꯁꯤꯒ ꯃꯄꯥ ꯁꯛꯇꯥꯁꯤꯒ ꯈꯦꯠꯅꯗ꯭ꯔꯣ ꯅꯨꯄꯤꯗꯒ ꯇꯧꯔꯤ ꯃꯌꯥꯝꯗꯨꯒ ꯌꯥꯝ ꯊꯤ ꯄꯛꯇꯕ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯦꯅꯦ ꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯦ ꯂꯩꯅꯥꯁꯤ ꯅꯨꯡꯉꯥꯏꯕꯤꯗꯦ ꯃꯤꯅꯥꯏ ꯃꯆꯥ ꯅꯩꯕ ꯁꯥꯕꯁꯤꯗ ꯉꯥꯎꯍꯟꯕꯤ ꯂꯩꯔꯦ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕ ꯗ꯭ꯔꯃꯥꯁꯤꯗꯤ ꯀꯩꯁꯨ ꯈꯪꯖꯔꯝꯃꯣꯏ ꯂꯩꯅꯥꯗꯤ ꯑꯗꯣ ꯑꯁꯤ ꯅꯨꯄꯥꯁꯤ ꯆꯤꯡꯅꯩ ꯂꯩꯅꯥꯅꯤ ꯏꯅꯥꯛ ꯈꯨꯟꯕꯗꯨꯗ ꯆꯥꯟꯁ ꯂꯧꯕ ꯑꯣꯏꯔꯝꯃꯗꯤ ꯇꯥꯠ ꯄꯥꯠꯀꯤ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ ꯁꯛꯁꯤ ꯌꯦꯡꯕꯗ ꯏꯇꯥꯛ ꯇꯥꯛꯈꯠꯂꯗꯅ ꯑꯁ ꯚꯥꯏ ꯇꯣꯛꯑꯣ ꯌꯥꯔꯦ ꯔꯤꯁꯤꯒꯤ ꯃꯄꯥ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯝꯗꯧꯅꯦ ꯃꯃꯥꯟꯅꯕ ꯑꯃꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟ ꯍꯥꯏꯅꯨ ꯋꯥꯈꯜ ꯐꯕ ꯏꯪ ꯇꯞꯆꯕ ꯏꯕꯨꯡꯉꯣ ꯑꯃꯗꯨꯗꯤ ꯑꯩ ꯃꯁꯛ ꯈꯪꯉꯤꯅꯦ ꯃꯄꯥ ꯁꯦꯜ ꯊꯤ ꯄꯥꯏꯕꯅꯤ ꯍꯦꯔꯣ ꯁꯥꯕꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯩꯗꯤ ꯂꯛꯅꯕ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣꯕ ꯂꯩꯅꯥꯗꯣ ꯌꯥꯝ ꯃꯨꯛꯂꯤꯗꯣ ꯃꯉꯛ ꯊꯨꯗꯦꯛꯀꯦ ꯁꯤꯕꯔꯥꯖ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯒꯥꯔꯤ ꯊꯧꯔꯤ ꯁꯣꯝꯗ ꯍꯦꯔꯣ ꯑꯅꯤꯗꯨꯗꯤ ꯂꯩꯔꯤ ꯏꯕꯣꯍꯜ ꯎꯕꯗ ꯍꯔꯤꯁꯅ ꯇꯨꯃꯤꯟ ꯆꯤꯔꯣꯜ ꯇꯧꯏ ꯃꯥꯃꯁꯦ ꯃꯁꯥ ꯁꯣꯟꯖꯤꯟꯅ ꯎꯏꯌꯦ ꯃꯌꯥꯡ ꯀꯪꯁꯤꯟꯕ ꯃꯥꯜꯂꯤ ꯔꯤꯁꯤꯁꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯈꯨꯝꯃꯤ ꯚꯥꯏ ꯑꯩ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯦꯡꯕ ꯌꯥꯝ ꯋꯥꯏ ꯁꯣꯜꯂꯕ ꯃꯣꯏꯅ ꯑꯩꯒꯤꯗꯃꯛ ꯍꯔꯤꯁ ꯔꯤꯁꯤꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯔꯤꯁꯤ ꯇꯣꯛꯑꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯔꯤꯁꯤ ꯑꯗꯨꯒ ꯏꯕꯣꯍꯜꯗꯣ ꯊꯣꯛꯂꯛꯃꯟꯗꯕꯗ ꯌꯨꯝꯖꯥꯎꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯍꯔꯤꯁꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯇꯥꯟꯖꯥꯗꯨꯗ ꯄꯣꯠ ꯆꯩ ꯇꯥꯕꯒꯤ ꯃꯈꯣꯜ ꯃꯔꯛꯇ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯑꯅꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯌꯨꯝꯂꯣꯝꯗ ꯏꯄꯥ ꯄꯥꯈꯠꯅ